पाउसेदी जुम्फम ओइबा मरु ओइबा पाउ खरा अपडेट तौजरे बायोलेटर सिंह फादुना टेस्ट तौखरे एसपी कक्सिंग बेक्टोरिया यंखोम अमदी सीएमओ कक्सिंग थाउडेम राजन की मीटिंग मखादा डिस्ट्रिक्ट पुलिस कक्सिंग अमदी हेल्थ डिपार्टमेंट पुंड कक्सिंग डिस्ट्रिक्ट की तोंगान तोंगान बा मफम क्यादा सरकार न पीरी बचत न कंगलोन सिंह थुगाइदुन लंबी दमरम चादना सतोक सचिन तौबा मियोइ सिंह फादुना कोविड टेस्ट तौबगी थबक लेप्तना सधरे ngasi district asigi kaksing lam khaida curfew violator sing phaduna test tawkre driver duda osi kaksing inspector akoijam premjit na hai miyamna sarkar na piriba chana kanglo singang na sarpiyo SOP nga na satuna covid laina de ngak thona ba ai koi punamak to phone mina se ai ke driver duda curfew violator marfutra manga test tawda positive ba ama phawa thengna khide aire nagalamar omda curfew matam kuina lahening drabade covid ke vaccine thuna kap thok ma thok dai amuko mayamdagi khara henda awa pumbai nariba imung lising tarada amukona chinja ke polam sing mateng pangna da papandam thamliba adu yaunana bahai duna amukona lamdam masig lup kya ga pulla ka chinja ke polam sing mateng pangba gi thabak makha sa thari aire amuko gi cherola mana aire bana lup pasina awa ba imung sing da chinja ke polam sing yan thok pada natna miya ba pak sana covid-19 ki vaccine kap thok na ba mafam kya da thabak pai khatura lakle madu gi sarugo moina mioi kya vaccine kap thokan kre namit koding miyamba vaccine kap thong na ba haituna amuk ko ge mitti makha ta leiriba luk kya na makhoi makhoi gi area ta leptuna mari leiriba department ga khusam na ga thabak chathare amuk ko gi wakhal londi hauji covid-19 lamda masi gi miyam da piriba sathi pasaitheng asida ki aikhoi miyam si kanana phona ba covid gi vaccine pak san da thuna kap thok ba asin oigani aire masimagda amuk ko gi mitti makha da leiriba club sing amri wakhal lot mana dun satminari ba lop singa yamna mangjona na covid ki vaccine kap thok na bathapak mafam kya da bhai khat pa hukre aikhoi na curfew ki matam kuina lehening trabadi covid ki vaccine thuna kap thok tuna lamdam sidagi covid ki anaba amadi asiba masing hantan ba mathau tai covid ki anaba amadi asiba masing hantarak labadi masana aduma curfew law thok tuna mahusa ki pansida anjilakane adu warabadi miyam ki awa basu ko ka dori bane maramaduna aikhoi miyamna mina uba kuna lamba phanglaba pambai singa sinaraga makhatana awaba mayona na ba khona se amukona roadside vendor welfare association amsung club 64 ki apunba organization amu oriba northern united club organization de khuzamna tuna tongan ba khul laikai sing awa pa mai unariba ponna jumar fut hamari da sinja ki polam sing yan thokre amukona roadside vendor welfare association amadi northern united club organization nogo ga fullaga yan thokliba sinja ki polam sing asi alo tilhau hawai mangal amsung thomne ngasi phawda mukona lup kya ga pulla kalam dam sida awa pamayuk nariba jum singda chinja ki polam sing yan thokliba si punna yum lising mari sanipan barfuga daruk sure amukona lup kya ga pulla ga hawjik phawda manipur ki tongan ba khul sing da chatuna miyam dagi khara hiana awa pamayuk nariba jum singda ngamjaba tengma ki polam sing asi mateng pang ba chalu da phangla ki experience sing amare uragliba tarakliba miyam ki awa ba saktam sing ma pau sing adu mari leinana wafum khara thamli haradna hawjik lairabana maram oiduna amari sufam nomham laitabadagi hena wasilakaba mioi sing duda keham kuina covid-19 ki SOP ka ngam ga thori bano aibasane chinja ki awa mayu nariba makoina kathai tagi corona face mask sanitizer lai ga thori bano laingana piriba se sang sengaduna chinja ki awa ba mayu nari imung amada nabit kyani chaba kona ga thori bano makha tarakpa atopa pau amadana return test pang thok lagane governor secretariat amasung household establishment Rajbhavan Impal ki ahang bafam khara laudana bage return test tha si ki taraga mathoi ki pung tara amasung thil pung amada darbar hol Rajbhavan Impal da pang tholagani hana Manipur ki governor ki secretary Bovi Wai khom nanga si thokpa serol amana admit card law khraba mari lehna ba candidate sing da khangalakle return test pang thokada ba posting amasung matamna guardian superintendent ki oina nongthil pung amada ki mari phawwa driver ki oina nongthil pung amada ki ani phawwa Safrasi ki on ayupung tarada ki taraga mathoi phawba silver cleaner ki na ayupung tarada ki taraga mathoi phawba sweeper ki na ayupung tarada ki tara mathoi phawba dohavi ki na ayupung tarada ki taraga mathoi phawba cook ki na ayupung tarada ki tara mathoi phawba mali sweeper ki na ayupung tarada ki tara mathoi phawba ne candidate sing na examination hall ki jaga da covid-19 license kamari leinana state government piba standard operating procedure SOP nga kadabane candidate punamang face mask ukadabani amasung transparent oiba bottle da masa masa gi hand sanitizer abigwa size pura kadabani aduba examination functionaries sing the
अदुबा एग्जामिनेशन फंक्शनरी सिंगना दरकार ओरप मतमदा कैंडिडेट सिंगना वेरिफिकेशन की तबक फेस मार्क्स लौथोकदबने मार्क्स यावदबा कनागो मियोय अमदा एग्जामिनेशन हॉल द संगलोय आइरे एग्जामिनेशन हॉल द संगबा अमसुंग थोकपदा कैंडिडेट सिंगना सोशल डिस्टेंस सु थमगदबने आइरे मदद पीरिबा पोस्टिंग असिना तबले फोरिबा ग्रुप सी अमसुंग डी ahang posting written test ki matam di kona lep kani haina secretary ki sharehold asina palle haibok range ki sengwat sagat pada laifam len amada sopalaite miyamna tonga santok patha jabi ganu ke siam langthabal kendra ki mla hanagi minister karam siamna aikhre haibok sing range asi sagat pada ibok ki laifam len amada sopalaite mafam asida uwa thajin ba haifa laipal thaduna patha sang ama sabane mafam asida kana gumba khara na social media da whatsapp ta haibok sing ki police outpost parakta tamnaba budhok pagi thong manba ama paire kappalaw makhol tare aiba hanjinba pau sandok thuna tawriba si tawbigano kanada bade isu ama ohelle haibok imadi bud natte wafam asing ngasi mahna matam khragi mamangda pau se amata hablakiba amari madugi hundo hunjin tawnaba ama leiriba sida mahna ngasi haibok singda satuna mangni ingsen bada phongdokibane haibok singda thong manba amata sulaite kappalaw ba tawba sulaite haibok lairembegi inga ingen matam oibada samin khara phangba matamne masida haibok sing sang da laifam amata sokhiba leite mafam asim matam khara ki matungda tourist map ta yaudun lairakadaba mafamne masida lanna hianjinba pau sandokun tawribasi miyamna thajibiganu adasu phangdoke manipur da sahi kuntaret hedna voting right phanglaktrapa yanglem koluki imungsingda LMG manipurna sengjawna chana thaknaba polam sing tengbangkre kumja lising amaga sapan marfuta hongdoki manipur state assembly election phawba wangkoi assembly constituency da voting right phanglabla matung tagi ngasi phawba sahi kunthra romsi voting right phanglaktrapa langthabal AC amadi wangko AC asigi marag samurau awang laikai da yengkhong kolup haraga khangnariba yumthong kongani thorum ki masing sama khara hiana leiba apikpa kolup asida like minded group LMG manipur ngasi yumthong amamda cheng kg kunma loina nongmada sangthaba yatraba chana thaknaba palam sing tengbang re hena LMG ki publicity secretary Rakesh Naurena press ta thadorakpa cherol amana aire thabak haidok trabadi blockade forward tawrakani manipur lekhana vote mamangda thabak kaubagi hainabi amale rakli basi afabanate tunglam chatta leba kasigi jut singna amade tungda lakadur politician singna fajana ngangaroi haina all manipur 10 and 11 IRB rifleman 2019 batch JSC bhaiba bosi completed candidate na thadorakpa cherola mana khanga lagle cherola sina makha taraduna hokiba karigumba vote mamangda thabak aidok piraktragade all hill tribe 10 and 11 IRB candidate amadi garsian sina kusamnaduna economic blockade forward tawrakani anasu phongdorakle Barakasida housing haki mamangda fangkiba pauda manipur ngasi covid na mioi chatruk ni fugom dai post bai batheng na kre loina lalai chat asida ki mioi ni pat Leikhidre ngasi Leikhidre ba makhoi ni pan asi tharaga covid 19 na sian khiba manipur gi apun bamasing lising amaga cha maga marfutra taruk yau kre aroi beta content sing asi ke maroi ba pau khara asi ba pau tam jariba manipur local news youtube channel amadi facebook page asida gi yeng biri ba puna ba patha ka sari channel asina tom tak kana bade subscribe tawbi tripasna subscribe tawbi ramoloina like and share to busu kawbi knuk namak po amukhanda thakasari